The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi Eastern Ghats and Western Ghats meet at A. Anaimudi, B. Nilgiri Hills, C. Palani Hills, D. Sedborari Hills. Eastern Ghats amasung Western Ghats na karaida unabagi. Ahanbada Anaimudi, anisubada Nilgiri Hills, ahum subada Palani Hills, mari subada Sedborari Hills. Ngasigi ani subawahang asidi the Karakoram Pass links A. Afghanistan and Pakistan, B. China and Pakistan, C. China and India, D. Afghanistan and Iran. Karakoram Pass na karamba laibaksingbu samnahanbagi ahanbada Afghanistan and Pakistan, ani subada China and Pakistan, ahum subada China and India, mari subada Afghanistan and Iran. Ngasigi ahum subawahang asidi in introducing revenue reforms, Akbar was helped by A. Bairam Khan, B. Abul Fazl, C. Mansingh, D. Todarmal. Revenue reforms introduced tawbada Akbar bu kanana mating pangkibagi ahanbada Bairam Khan, ani subada Abul Fazl, ahum subada Mansingh, mari subada Todarmal. Mathagta hangkhriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paokhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjakhiba wahang ahum ahanbada total number of teams to participate in World Cup Cricket 2003 is A. 10, B. 12, C. 14, D. 16. Hairiba wahang asigi achumba paokhumna C. 14 ni. Ani subawahang da who is India's first woman grandmaster in chess? A. S. Meenakshi, B. R.T. Ramaswamy, C. S. Vijayalakshmi, D. Parvati. Hairiba wahang asigi achumba paokhumna C. S. Vijayalakshmi ni. Ahum subawahang da how many layers does human skin consist of? A. 1, B. 2, C. 3, D. 4. Hairiba wahang asigi achumba paokhumna C. 3 ni. Ngasigi oinadi hairiba wahang ahum asigi achumba paokhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamakpu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.